ꯄꯨꯟꯁꯤꯕ ꯁꯥꯟꯅꯕ ꯂꯣꯏꯁꯜꯂꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯅꯕꯅꯦ ꯅꯈꯨꯠ ꯅꯁꯥ ꯍꯥꯝꯇꯣꯛꯂꯒ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯄꯨꯔꯒ ꯆꯪꯃꯤꯟꯅꯔꯛꯑꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯕꯨꯡꯁꯨꯅꯦ ꯆꯥꯕ ꯍꯧꯈ꯭ꯔꯦꯅꯦ ꯅꯣꯏꯕꯣ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯇꯝꯐꯥꯅ ꯃꯆꯥ ꯑꯅꯤꯕꯨ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯍꯥꯏꯅ ꯀꯧꯔꯛꯂꯤ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯑꯦ ꯃꯃꯥꯅ ꯊꯤꯔꯝꯂꯤꯕ ꯆꯥꯛꯂꯨꯛ ꯑꯗꯨ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯃꯄꯥꯕꯨꯡ ꯆꯥꯎꯔꯦꯜꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯑꯦ ꯍꯩ ꯐꯨꯟꯒꯅꯤꯅꯦ ꯐꯖꯅ ꯆꯥꯎꯅꯦ ꯅꯣꯏꯕꯣ ꯄꯨꯟꯁꯤꯕ ꯇꯞꯅ ꯆꯥꯎꯅꯦ ꯃꯃꯥ ꯏꯆꯥ ꯇꯣꯝꯕꯤꯒꯤ ꯏꯟꯁꯥꯡ ꯋꯥꯠꯂꯤ ꯈꯔ ꯍꯥꯞꯄꯨꯅꯦ ꯃꯃꯥ ꯅꯪꯕꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯆꯈꯣꯝ ꯆꯈꯣꯝ ꯈꯣꯡꯒꯠꯂꯒ ꯆꯥꯖꯔꯤ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯆꯥꯎꯔꯦꯜꯒ ꯇꯝꯐꯥꯒꯒꯤ ꯇꯥꯡꯂꯕ ꯃꯅꯤ ꯉꯥꯛꯇꯅꯤ ꯄꯨꯟꯁꯤꯕꯗꯤ ꯆꯍꯤ 15 ꯁꯨꯔꯛꯂꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯖꯔꯤ ꯆꯍꯤ 5 ꯇꯃꯛ ꯉꯥꯏꯖꯔꯤ ꯃꯕꯨꯡꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯄꯪꯂꯩ ꯂꯩꯖꯕ ꯄꯪꯁꯥꯟ ꯁꯥꯟꯅꯔꯒ ꯂꯩꯖꯕꯅꯤ ꯆꯥꯎꯔꯦꯜ ꯃꯊꯧꯅꯥ ꯂꯩꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕ ꯅꯨꯄꯥ ꯊꯣꯛꯄ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯅ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯃꯦꯟꯈꯠꯂꯤ ꯑꯗꯨꯒ ꯇꯝꯐꯥꯅ ꯍꯩꯁꯤꯡꯅ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯄꯨꯝꯕ ꯄꯨꯔꯒ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯖꯕ ꯏꯃꯨꯡ ꯑꯃꯅꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯊꯪꯅꯕ ꯂꯩꯄꯥꯛꯅ ꯑꯍꯦꯟꯕ ꯄꯥꯝꯕꯗꯒꯤ ꯂꯥꯟ ꯇꯥꯁꯤꯜꯂꯛꯈꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯥꯅ ꯍꯤꯡꯅꯅꯕ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕꯅ ꯆꯦꯟꯅꯈꯤꯕ ꯂꯣꯠꯄꯅ ꯂꯣꯠꯄ ꯇꯧꯅꯗꯨꯅ ꯋꯥꯅ ꯂꯦꯟꯅꯔꯝꯃꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯥꯎꯔꯦꯜꯅ ꯂꯨꯆꯤꯡꯗꯨꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯄꯨꯝꯅꯃꯛꯀ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯅꯔꯒ ꯂꯥꯟꯗꯥꯔꯛꯂꯤꯕ ꯌꯦꯛꯅꯕ ꯄꯨꯝꯕ ꯇꯥꯟꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯒ ꯃꯤꯑꯣꯏ ꯈꯨꯠꯄꯨ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯂꯥꯟ ꯆꯪꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯕꯤꯗꯥꯏ ꯄꯤꯅꯔꯝꯃꯤ ꯆꯥꯎꯔꯦꯜꯁꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯦꯛꯁꯤꯟꯅ ꯋꯥ ꯈꯔ ꯁꯤꯟꯅꯖꯩ ꯃꯃꯥ ꯄꯨꯟꯁꯤꯕ ꯏꯆꯥꯇꯣꯝꯕꯤ ꯅꯈꯣꯏ ꯑꯍꯨꯝ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯅ ꯂꯩꯒꯗꯕꯅꯤ ꯂꯥꯟ ꯆꯦꯟꯕ ꯃꯇꯝꯗ ꯄꯨꯟꯅ ꯆꯦꯜꯂꯨ ꯅꯈꯨꯠꯁꯤꯡ ꯑꯗꯣ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯅꯔꯒ ꯂꯩꯒꯗꯧꯕꯅꯤ ꯈꯪꯒꯅꯤꯀꯣ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯇꯥꯕ꯭ꯔꯅꯦ ꯇꯝꯐꯥꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯆꯥꯎꯔꯦꯜꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯄꯥ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯥ ꯑꯅꯤꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯒ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯥꯎꯔꯦꯜꯁꯨ ꯃꯃꯥ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏ ꯑꯍꯨꯝ ꯊꯧꯅꯥ ꯐꯒꯗꯕꯅꯤꯀꯣ ꯏꯄꯥꯒꯤ ꯄꯨꯟꯁꯤꯕ ꯊꯧꯅꯥ ꯐꯕ ꯑꯃ ꯑꯣꯏꯌꯨꯀꯣ ꯅꯆꯜꯒ ꯅꯃꯥꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯪꯅ ꯉꯥꯛ ꯁꯦꯜꯂꯨꯀꯣ ꯄꯨꯟꯁꯤꯕꯁꯨ ꯃꯄꯥ ꯆꯥꯎꯔꯦꯜꯗ ꯊꯥꯖꯕ ꯄꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯈꯨꯝꯂꯛꯏ ꯍꯣꯏ ꯄꯥꯕꯨꯡ ꯆꯥꯎꯔꯦꯜꯁꯨ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯃꯆꯥꯅꯨꯄꯥ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯩ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯏꯆꯥꯇꯣꯝꯕꯤ ꯀꯞꯀꯅꯨ ꯀꯞꯄ ꯌꯥꯗꯦ ꯄꯥꯕꯨꯡꯅ ꯃꯤ ꯐꯠꯇꯕ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯈ꯭ꯔꯒꯗꯕꯅꯤ ꯀꯞꯄ ꯌꯥꯗꯦꯀꯣ ꯅꯕꯨꯡꯒ ꯅꯃꯥꯒꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯄꯥꯕꯨꯡꯅꯅꯦ ꯑꯆꯥꯄꯣꯠ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ ꯏꯆꯥꯇꯣꯝꯕꯤꯒꯤ ꯊꯣꯏꯕꯤꯁꯨ ꯀꯞꯂꯤꯕꯗꯨ ꯇꯣꯛꯂꯒ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ ꯑꯗꯨꯗꯤ ꯑꯩ ꯀꯞꯄꯔꯣꯏ ꯄꯥꯕꯨꯡ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯃꯤꯊꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯎꯀꯣ ꯄꯥꯕꯨꯡ ꯆꯥꯎꯔꯦꯜ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯈꯨꯝꯂꯛꯏ ꯂꯩꯗꯣꯏꯅꯤ ꯏꯆꯥꯇꯣꯝꯕꯤꯒꯤ ꯃꯤꯊꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯒꯗꯧꯔꯤꯕꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯍꯔꯥꯎꯖꯗꯨꯅ ꯅꯣꯛꯆꯔꯝꯃꯤ ꯉꯁꯥꯏ ꯃꯈꯩ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯇꯝꯐꯥꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯕꯅ ꯃꯈꯣꯜ ꯊꯣꯛꯇ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯈꯨꯝꯖꯤꯜꯂꯒ ꯀꯞꯆꯔꯤ ꯆꯥꯎꯔꯦꯜꯁꯨ ꯃꯇꯝ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯈꯪꯕꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯝꯐꯥꯒꯤ ꯃꯈꯨꯠꯇ ꯃꯆꯥ ꯑꯅꯤꯕꯨ ꯆꯦꯠꯅ ꯄꯥꯏꯍꯜꯂꯝꯂꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯖꯔꯝꯂꯒ ꯑꯗꯨꯃꯛ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯟ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯣꯛꯅꯕ ꯂꯥꯟ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯥꯟꯗꯥꯔꯛꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯣꯔꯝ ꯊꯧꯔꯥꯡ ꯄꯨꯝꯕ ꯌꯥꯠꯂꯒ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯣꯏꯕꯅ ꯆꯥꯎꯔꯦꯜ ꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯗꯨꯗ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯂꯦ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯩꯕꯨꯟ ꯁꯦꯝꯂꯒ ꯌꯨꯝꯊꯛꯇ ꯂꯪꯁꯤꯜꯂꯒ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯤ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯆꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯊ꯭ꯋꯥꯏ ꯍꯤꯡꯗꯅꯕ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯀꯥꯏꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ
ꯆꯦꯟꯊꯣꯛꯄ ꯅꯪꯍꯧꯗꯕ ꯀꯌꯥꯅ ꯌꯨꯝ ꯑꯗꯨꯗ ꯃꯩ ꯆꯥꯛꯄ ꯑꯗꯨꯗ ꯌꯥꯎꯔꯒ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯈꯤꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯌꯨꯝ ꯃꯩ ꯆꯥꯛꯑꯦ! ꯌꯨꯝ ꯃꯩ ꯆꯥꯛꯑꯦ! ꯌꯨꯝ ꯃꯅꯨꯡꯗ ꯂꯣꯠꯂꯒꯅꯨ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯊꯣꯛꯅꯔꯛꯑꯣ! ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯦ ꯀꯟꯕ ꯉꯝꯒꯗꯕ ꯅꯠꯇ꯭ꯔꯦ! ꯊꯣꯛꯅꯔꯛꯑꯣ! ꯇꯝꯐꯥ ꯃꯤꯌꯥꯝꯅ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤꯕ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗ꯭ꯔꯕꯃꯛꯁꯨ ꯈꯔꯗꯤ ꯇꯥꯕꯒꯨꯝꯅ ꯇꯧꯏ꯫ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯆꯥ ꯑꯅꯤꯕꯨ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯔꯛꯏ꯫ ꯄꯨꯟꯁꯤꯕ, ꯏꯆꯥ ꯊꯣꯏꯕꯤ, ꯇꯥꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤꯕꯣ? ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯅꯃꯤꯠ ꯁꯤꯡꯉꯨꯅꯦ ꯅꯣꯏꯕꯣ, ꯇꯥꯕ꯭ꯔꯣ? ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯂꯥꯟ ꯀꯟꯁꯤꯜꯂꯛꯑꯕꯣ? ꯇꯝꯐꯥꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ꯫ ꯌꯨꯝ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯕ ꯃꯥꯜꯂꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯆꯟꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯅꯅꯕ ꯇꯧꯔꯁꯤ꯫ ꯍꯧꯒꯠꯂꯣ, ꯅꯆꯟꯁꯦ ꯇꯨꯝꯊꯈꯤꯕꯒꯤ ꯃꯇꯥꯡ ꯑꯣꯏꯔꯦ꯫ ꯏꯃꯥꯅ ꯄꯝꯈꯠꯄꯤꯔꯒꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯍꯧꯒꯠꯂꯣ, ꯃꯄꯥꯟꯗ ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯁꯦꯝꯖꯕ ꯅꯝꯕꯣ ꯃꯆꯥ ꯑꯗꯨ ꯄꯣꯈꯠꯂꯒ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯃꯛꯇꯗ ꯆꯥꯎꯔꯕ ꯃꯩꯕꯨꯜ ꯑꯃ ꯂꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯣꯏꯕꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯨꯅ ꯃꯩ ꯆꯥꯛꯂꯛꯂꯝꯃꯤ꯫ ꯇꯝꯐꯥ ꯄꯤꯛꯂꯤꯕ ꯊꯣꯏꯕꯤꯕꯨ ꯄꯝꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯌꯨꯝ ꯃꯊꯛꯇ ꯃꯩꯖꯥꯎ ꯍꯧꯔꯛꯄ ꯑꯗꯨꯗ ꯃꯁꯥ ꯄꯨꯝꯕ ꯄꯥꯈꯠꯄꯅ ꯊꯛ ꯊꯛ ꯅꯤꯛꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ꯫ ꯏꯃꯥ, ꯌꯨꯝ ꯃꯩ ꯆꯥꯛꯑꯦ! ꯏꯃꯥ, ꯆꯦꯟꯊꯣꯔꯛꯑꯣ! ꯂꯥꯛꯑꯣ! ꯏꯃꯥ! ꯏꯆꯟꯇꯣꯝꯕꯤ! ꯏꯆꯟꯇꯣꯝꯕꯤ ꯄꯝꯈꯠꯂꯣ ꯏꯃꯥ! ꯊꯣꯏꯕꯤꯁꯨ ꯂꯥꯡꯅꯔꯛꯄꯗꯒꯤ ꯇꯨꯝꯂꯝꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯉꯥꯡ ꯑꯣꯏꯕꯒꯤ꯫ ꯌꯨꯝ ꯑꯗꯨꯅꯒ ꯃꯩ ꯆꯥꯛꯂꯛꯄ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯄꯥꯈꯠꯅ ꯂꯥꯎꯔꯤꯕ ꯑꯃꯗꯤ ꯃꯃꯥꯅ ꯌꯨꯡꯗꯨꯅ ꯂꯦꯞꯂꯤꯕ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯄ ꯍꯦꯟꯕꯗꯒꯤ ꯀꯞꯂꯛꯏ꯫ ꯇꯝꯐꯥ ꯇꯔꯪ ꯑꯃꯗ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯊꯣꯏꯕꯤꯅ ꯀꯞꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯆꯥ ꯑꯅꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯏ꯫ ꯌꯨꯝ ꯑꯗꯨꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯃꯄꯥꯟꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯌꯨꯝꯕꯤ ꯑꯗꯨ ꯇꯦꯛꯊꯔꯛꯈꯤ꯫ ꯊꯣꯡ ꯍꯥꯡꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯇꯝꯐꯥꯒꯤ ꯃꯄꯥꯃꯛꯇꯗ ꯆꯥꯎꯔꯕ ꯌꯨꯝꯕꯤ ꯑꯗꯨ ꯀꯥꯏꯊꯔꯛꯂꯒ ꯇꯝꯐꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯅꯟꯈꯤꯔꯝꯃꯤ꯫ ꯌꯨꯝꯕꯤ ꯑꯗꯨꯅ ꯍꯥꯏꯊꯔꯛꯄꯗ ꯊꯣꯡꯖꯥꯎ ꯑꯗꯨꯁꯨ ꯌꯧꯅ ꯀꯥꯏꯊꯔꯛꯂꯦ꯫ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯥꯈꯠꯄ ꯊꯀꯠꯄ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯈꯤꯕꯅ ꯌꯨꯝꯕꯤ ꯑꯆꯧꯕ ꯑꯗꯨꯅ ꯅꯟꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯗꯨ ꯌꯦꯡꯂꯒ ꯀꯞꯊꯣꯔꯛꯂꯦ꯫ ꯏꯃꯥ, ꯍꯧꯒꯠꯂꯣ! ꯏꯃꯥ, ꯍꯧꯒꯠꯂꯣ! ꯂꯥꯛꯑꯣ, ꯍꯧꯒꯠꯂꯣ ꯏꯃꯥ! ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯇꯝꯐꯥ ꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥ ꯄꯨꯝꯕ ꯌꯨꯝꯕꯤ ꯑꯆꯧꯕ ꯑꯗꯨꯅ ꯅꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯃꯗꯤ ꯌꯨꯝ ꯑꯗꯨꯁꯨ ꯃꯩꯅ ꯆꯥꯛꯄ ꯁꯨꯝ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯅꯥꯀꯟꯗ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯅ ꯀꯞꯂꯤꯕ ꯑꯗꯨꯁꯨ ꯎꯔꯛꯂꯦ꯫ ꯃꯈꯣꯡ ꯃꯈꯨꯠ ꯑꯃꯠꯇ ꯂꯦꯡꯕ ꯈꯣꯠꯄ ꯉꯝꯂꯔꯣꯏ ꯈꯪꯕꯅ ꯇꯝꯐꯥ ꯃꯍꯥꯛꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯨ ꯃꯆꯥ ꯑꯅꯤꯒꯤ ꯊꯋꯥꯏ ꯀꯟꯅꯤꯡꯕꯅ ꯀꯞꯂꯤꯕ ꯃꯆꯥ ꯑꯅꯤꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕ, ꯀꯞꯄ ꯇꯣꯛꯑꯣ ꯅꯪꯕꯨ꯫ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯄꯥꯈꯠꯂꯝꯕ ꯑꯗꯨ ꯈꯔ ꯐꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯥꯏꯔꯛꯑꯣ ꯏꯃꯥ, ꯅꯆꯥ ꯇꯥꯖꯩꯌꯦ꯫ ꯇꯝꯐꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯌꯨꯝ ꯑꯁꯤꯗꯒꯤ ꯅꯆꯟꯒ ꯅꯈꯣꯏ ꯑꯅꯤ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ꯫ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯔꯒꯅꯨ꯫ ꯌꯨꯝ ꯑꯁꯦ ꯁꯣꯏꯗꯅ ꯐꯤꯕꯝ ꯆꯥꯔꯛꯂꯔꯣꯏ꯫ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯦ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯗꯨꯅꯅꯦ, ꯅꯆꯟ ꯊꯣꯏꯕꯤꯕꯨ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯣ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯆꯠꯂꯣ꯫ ꯄꯨꯟꯁꯤꯕ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯛꯏ꯫ ꯏꯆꯟꯒ ꯑꯩꯒ ꯈꯛ ꯊꯣꯛꯈ꯭ꯔꯒ ꯏꯃꯥ ꯅꯪꯗꯤ ꯀꯝꯗꯧꯕ? ꯉꯝꯃꯣꯏ꯫ ꯏꯃꯥ ꯌꯥꯎꯗꯅ ꯏꯆꯟ ꯑꯩꯈꯣꯏ ꯑꯅꯤ ꯈꯛ ꯆꯠꯄ ꯉꯝꯃꯣꯏꯌꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯇꯝꯐꯥꯅ ꯄꯨꯟꯁꯤꯕꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯑꯩ ꯑꯄꯪꯕ, ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯨꯌꯦ꯫ ꯅꯪꯅ ꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯊꯦꯡꯅꯕ ꯃꯤꯑꯣꯏ ꯑꯃꯗ ꯄꯥꯎ ꯄꯤꯔꯒ ꯏꯃꯥꯕꯨ ꯀꯟꯕ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯊꯥꯖꯔꯒ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯆꯟꯅꯨꯄꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯦ꯫ ꯃꯃꯥꯗꯁꯨ ꯑꯣꯟꯁꯤꯜꯂꯒ ꯂꯥꯎꯖꯔꯝꯃꯤ꯫ ꯏꯃꯥ, ꯃꯤ ꯈꯔ ꯄꯨꯔꯒ ꯅꯆꯥ ꯊꯨꯅ ꯂꯥꯛꯀꯦ, ꯉꯥꯛꯇꯪ ꯉꯥꯏꯔꯝꯃꯨꯀꯣ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯃꯆꯟ ꯊꯣꯏꯕꯤꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯇꯝꯐꯥ ꯃꯆꯥ ꯑꯅꯤꯅ ꯊꯣꯛꯈꯤꯕ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯃꯣꯃꯣꯟ ꯅꯣꯛꯆꯔꯒ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯃꯆꯤꯟꯗ ꯁꯣꯟꯖꯔꯛꯏ꯫ ꯄꯨꯟꯁꯤꯕ, ꯅꯆꯜꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯅꯆꯤꯟ ꯅꯧꯕ
ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯉꯨꯀꯣ꯫ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯌꯨꯝ ꯑꯗꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯛꯂꯦ꯫ ꯇꯝꯐꯥꯁꯨ ꯃꯩꯖꯥꯎ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯃꯆꯟ ꯊꯣꯏꯕꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯤꯌꯥꯝ ꯂꯩꯕ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇꯤ ꯃꯥꯅ ꯍꯤꯡꯅꯅꯕ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯕ ꯃꯈꯩ ꯆꯦꯟꯈꯤꯕꯅ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ꯫ ꯊꯣꯏꯕꯤꯅ ꯃꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯖꯔꯛꯏ, ꯗꯗꯥꯆꯧ, ꯏꯃꯥꯗꯤ? ꯏꯃꯥ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ? ꯄꯥꯕꯨꯡꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯗꯗꯥꯆꯧ? ꯃꯩꯁꯨ ꯌꯥꯝ ꯆꯥꯛꯑꯦ, ꯌꯨꯝꯁꯨ ꯃꯩꯅ ꯂꯣꯏꯅ ꯆꯥꯛꯑꯦ ꯗꯗꯥꯆꯧ꯫ ꯄꯨꯟꯁꯤꯕ ꯃꯆꯟꯕꯨ ꯊꯦꯝꯖꯤꯟꯖꯔꯛꯏ, ꯏꯆꯟ ꯊꯣꯏꯕꯤ, ꯏꯃꯥꯁꯨ ꯄꯥꯕꯨꯡꯁꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯗꯣꯏꯅꯤ꯫ ꯄꯨꯂꯞꯅꯅꯦ ꯏꯕꯥꯅꯤꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯏꯃꯥꯕꯣꯛ ꯍꯣꯏ ꯃꯥꯃꯣ ꯍꯣꯏ ꯊꯤꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯀꯞꯄꯁꯨ ꯌꯥꯗꯦꯀꯣ, ꯇꯨꯃꯤꯟꯅ ꯊꯤꯒꯗꯧꯕꯅꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯔꯕꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯉꯛ ꯅꯣꯝꯂꯒ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯖꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯑꯁꯨꯝ ꯃꯤ ꯂꯩꯕ ꯃꯐꯝ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯂꯝꯗꯝ ꯑꯗꯨꯗꯒꯤ ꯐꯅ ꯁꯥꯡꯅ ꯂꯥꯛꯂꯦ꯫ ꯃꯝꯕꯁꯨ ꯃꯝꯕꯅꯤꯅ ꯀꯌా ꯐꯖꯅ ꯎꯗꯕꯒ ꯑꯗꯨꯃꯛ ꯃꯈꯨꯠ ꯁꯝꯅꯔꯒ ꯑꯄꯨꯕ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯦ꯫ ꯅꯣꯡꯁꯨ ꯉꯥꯟꯐꯨꯡ ꯉꯥꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯄꯨꯟꯁꯤꯕ ꯃꯆꯟ ꯊꯣꯏꯕꯤꯕꯨ ꯄꯣꯗꯨꯅ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯑꯋꯥꯕ ꯈꯪꯗꯕ ꯃꯈꯩ ꯊꯪꯅꯕ ꯂꯝ ꯑꯃꯗ ꯂꯥꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯝ ꯑꯗꯨꯁꯨ ꯂꯥꯟ ꯇꯥꯁꯤꯟꯕꯤꯔꯝꯕꯒꯤ ꯑꯀꯥꯏ ꯑꯇꯣꯏꯇꯅ ꯄꯤꯛ ꯊꯜꯂꯦ꯫ ꯃꯆꯤꯟ ꯃꯧꯄꯥꯅ ꯁꯣꯜꯂꯤ ꯂꯥꯛꯂꯤꯕ ꯂꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯂꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯤ ꯇꯥꯟꯅꯗꯕ ꯅꯥꯄꯤꯅ ꯏꯁꯣꯡ ꯁꯣꯡꯅ ꯍꯧꯖꯤꯜꯂꯒ ꯂꯩꯕ ꯌꯨꯝ ꯃꯆꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯅꯝꯗ ꯄꯣꯔꯤꯕ ꯃꯆꯟꯕꯨ ꯍꯧꯗꯣꯔꯛꯏ, ꯏꯆꯟ ꯊꯣꯏꯕꯤ, ꯍꯧꯒꯠꯂꯣꯁꯦ, ꯅꯨꯃꯤꯠ ꯁꯤꯡꯉꯨ, ꯅꯣꯡꯉꯥꯜꯂꯦꯕ ꯏꯆꯟ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤꯁꯨ ꯃꯕꯨꯡꯅ ꯍꯧꯗꯣꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯨꯡꯂꯨꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯅ ꯈꯪꯗꯣꯛꯅꯕ ꯀꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯈꯨꯝꯕꯤꯔꯛꯑꯣ꯫ ꯍꯟꯖꯤꯟ ꯀꯧꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕ ꯑꯗꯨꯗ ꯄꯨꯟꯁꯤꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯁꯨ ꯀꯅꯥꯁꯨ ꯂꯩꯇꯕ ꯌꯨꯝ ꯑꯣꯏꯕꯅ ꯏꯃꯣꯠ ꯃꯣꯠꯂꯤ꯫ ꯃꯤꯔꯥꯡ ꯃꯍꯨꯝꯇꯅ ꯄꯤꯛ ꯊꯜꯂꯤ꯫ ꯇꯤꯟ ꯀꯥꯡꯅꯁꯨ ꯃꯀꯣꯟ ꯁꯥꯖꯤꯟꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯔꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯃꯃꯥ ꯃꯄꯥꯕꯨ ꯊꯤꯔꯒꯦ ꯈꯟꯗꯨꯅ ꯄꯨꯟꯁꯤꯕꯅ ꯃꯆꯟ ꯊꯣꯏꯕꯤꯗ ꯌꯨꯝ ꯑꯁꯤ ꯁꯦꯡꯗꯣꯛꯅꯕ ꯍꯥꯏꯔꯛꯏ꯫ ꯏꯆꯟ ꯊꯣꯏꯕꯤ, ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯂꯒ ꯌꯨꯝꯁꯦ ꯐꯖꯅ ꯁꯦꯡꯉꯁꯤ꯫ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯂꯧꯊꯣꯛꯑꯒꯅꯦ ꯂꯪꯊꯣꯛꯈ꯭ꯔꯁꯤ꯫ ꯃꯇꯝ ꯈꯔꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯄꯨꯟꯅ ꯊꯤꯔꯁꯦ꯫ ꯊꯣꯏꯕꯤꯁꯨ ꯍꯔꯥꯎꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ, ꯍꯣꯏ ꯗꯗꯥꯆꯧ, ꯑꯗꯣ ꯗꯗꯥꯆꯧ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ, ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯗꯗꯥꯆꯧ꯫ ꯄꯨꯟꯁꯤꯕ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯅ ꯄꯨꯖꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛ ꯈꯔ ꯌꯥꯎꯖꯔꯤꯕ ꯅꯝꯕꯣ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯄꯨꯔꯛꯂꯤꯕ ꯑꯍꯥꯎ ꯑꯊꯨꯝ ꯑꯗꯨ ꯃꯆꯟꯗ ꯄꯤꯖꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯆꯪꯗꯨꯅ ꯍꯣꯠꯅꯔꯒ ꯁꯦꯡꯗꯣꯛꯄꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯂꯝ ꯑꯗꯨꯁꯨ ꯂꯥꯟ ꯇꯥꯁꯤꯟꯕꯤꯔꯝꯕꯒ ꯂꯣꯏꯅꯅ ꯏꯀꯪꯁꯨ ꯊꯣꯛꯄꯅ ꯆꯥꯅ ꯊꯛꯅꯅꯕꯒꯤ ꯄꯣꯠꯊꯣꯛ ꯆꯥꯏꯊꯣꯛ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯆꯔꯥ ꯅꯥꯝꯃꯗ ꯆꯥꯔꯒ ꯋꯥꯅ ꯍꯤꯡꯕ ꯂꯝ ꯑꯃꯅꯤ ꯍꯥꯏꯕꯁꯨ ꯌꯥꯔꯦ꯫ ꯑꯐꯕ ꯊꯛꯅꯕ ꯑꯣꯏꯖꯔꯝꯕ ꯏꯁꯤꯡ ꯄꯨꯝꯕꯁꯨ ꯂꯥꯟ ꯇꯥꯔꯛꯂꯤꯕ ꯌꯦꯛꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯐꯠꯇꯕ ꯀꯌꯥ ꯊꯥꯗꯕꯤꯔꯝꯗꯨꯅ ꯊꯛꯅꯕ ꯏꯁꯤꯡ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯅ ꯐꯪꯅꯔꯤꯕꯅꯤ꯫ ꯄꯨꯟꯁꯤꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯆꯜ ꯊꯣꯏꯕꯤꯒ ꯂꯣꯏꯅꯗꯨꯅ ꯂꯝ ꯑꯗꯨꯒꯤ ꯐꯤꯕꯝ ꯌꯦꯡꯊꯣꯛꯄ ꯑꯣꯏꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯑꯣꯏꯔꯝꯂꯤꯕ ꯂꯝ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯎꯕꯗ ꯂꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯆꯥꯕ ꯊꯛꯄ ꯐꯪꯗꯅ ꯊꯋꯥꯏ ꯊꯥꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯂꯥꯟ ꯑꯗꯨꯅ ꯂꯣꯏꯐꯥꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯂꯩꯔꯒꯦ ꯈꯜꯂꯦ꯫ ꯄꯨꯟꯁꯤꯕꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛ ꯑꯗꯨꯅ ꯆꯌꯣꯜ ꯑꯃ ꯐꯥꯎꯕꯗꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯖꯔꯝꯃꯤ꯫ ꯆꯥꯅꯅꯕ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯊꯣꯏꯕꯤꯁꯨ ꯃꯕꯨꯡꯗ ꯃꯔꯩ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯗꯗꯥꯆꯧ, ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯗꯗꯥꯆꯧ, ꯆꯥꯛ ꯂꯥꯝꯃꯦꯕ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯀꯩꯝꯇ ꯆꯥꯔꯛꯇꯦ꯫ ꯗꯗꯥꯆꯧ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ, ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯗꯗꯥꯆꯧ꯫ ꯃꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯆꯟꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯗ
ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯁꯦꯜ ꯈꯔ ꯇꯥꯟꯅꯅꯕ ꯊꯕꯛ ꯁꯨꯐꯝ ꯊꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯃꯆꯟꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯏꯆꯟꯊꯣꯏꯕꯤ, ꯁꯦ ꯏꯁꯤꯡ ꯈꯔꯁꯦ ꯊꯛꯑꯣ꯫ ꯗꯥꯗꯥ ꯆꯧꯅꯦ ꯉꯁꯤ ꯅꯪꯒꯤ ꯆꯥꯅꯅꯕ ꯊꯤꯕ ꯊꯣꯛꯂꯨꯈꯤꯒꯦ꯫ ꯅꯪ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯗꯥꯗꯥ ꯆꯧꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯅꯕ ꯃꯌꯥꯝ ꯄꯨꯔꯛꯀꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯕꯨꯡꯒꯤ ꯋꯥ ꯈꯔꯁꯤꯗ ꯊꯥꯖꯔꯗꯨꯅ ꯍꯔꯥꯎꯅ ꯏꯁꯤꯡ ꯈꯔ ꯑꯗꯨ ꯊꯛꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯟꯅꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯊꯕꯛ ꯇꯧꯖꯒꯦ, ꯑꯋꯥꯃꯟ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯍꯜ ꯅꯨꯄꯤ ꯑꯃꯗ ꯍꯥꯏꯖꯔꯨꯏ꯫ ꯑꯕꯣ, ꯑꯩꯒꯤ ꯊꯕꯛ ꯑꯃꯇ ꯄꯤꯕꯤꯌꯨꯕ꯫ ꯃꯐꯝꯁꯤꯗ ꯏꯕꯣꯛꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩ ꯂꯣꯏꯅ ꯇꯧꯖꯒꯦ꯫ ꯑꯋꯥꯃꯟ ꯑꯣꯏꯅ ꯁꯦꯜ ꯅꯠꯇ꯭ꯔꯕꯁꯨ ꯆꯥꯕ ꯌꯥꯕ ꯈꯔ ꯄꯤꯕꯤꯌꯨ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩ ꯈꯔꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯕꯤꯔꯛꯏ꯫ ꯍꯩ, ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ? ꯑꯩꯈꯣꯏ ꯐꯥꯎꯕ ꯆꯔꯥ ꯅꯥꯝꯃ ꯆꯥꯔꯒ ꯋꯥꯅ ꯍꯤꯡꯂꯤ꯫ ꯀꯗꯥꯏꯗꯒꯤ ꯆꯥꯅꯅꯕ ꯄꯣꯠꯅꯣ ꯄꯤꯅꯤꯡꯉꯥꯏꯒ ꯂꯩꯇꯦ꯫ ꯆꯠꯂꯣ ꯑꯥꯗ, ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ꯫ ꯋꯥ ꯈꯔ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯇꯞꯅ ꯈꯨꯝꯖꯔꯛꯏ꯫ ꯏꯕꯣ, ꯑꯩ ꯅꯨꯡꯇꯤꯒꯤ ꯂꯥꯛꯆꯔꯣꯏ꯫ ꯉꯁꯤꯒꯤ ꯊꯕꯛ ꯑꯃꯇ ꯄꯤꯕꯤꯌꯨꯕ꯫ ꯉꯁꯤ ꯈꯛꯀꯤ ꯆꯥꯛ ꯆꯔꯥ ꯑꯃꯇ ꯄꯤꯕꯤꯌꯨ꯫ ꯑꯋꯥꯃꯟ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯍꯧꯋꯦ ꯏꯕꯣ꯫ ꯉꯁꯤ ꯈꯛꯀꯤ ꯑꯣꯏꯅ ꯄꯤꯕꯤꯌꯨꯕ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨ ꯁꯥꯎꯒꯠꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯕꯨ ꯏꯟꯗꯨꯅ ꯃꯄꯥꯟꯗ ꯇꯥꯟꯊꯣꯔꯛꯏ꯫ ꯀꯔꯝꯕ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯂꯩꯇꯦ ꯍꯥꯏꯔꯦꯗꯅ꯫ ꯆꯥꯅꯅꯕꯗꯣ ꯂꯩꯇ꯭ꯔꯕꯗꯤ ꯆꯔꯥꯗꯣ ꯍꯦꯟꯕ ꯇꯥꯕꯅꯤꯅꯦ꯫ ꯏꯃꯥꯏꯄꯦꯝꯃ, ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏ ꯆꯥꯛꯅꯤꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯏꯀꯥꯏꯔꯞ ꯇꯧꯖꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯨꯏ꯫ ꯑꯍꯥꯟꯕ ꯆꯪꯂꯨꯕ ꯃꯐꯝ ꯑꯗꯨꯗ ꯎꯠꯂꯛꯈꯤꯕ ꯃꯑꯣꯡ ꯑꯗꯨꯃꯛ ꯎꯠꯂꯒ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯕꯤꯔꯒ ꯊꯥꯗꯣꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯐꯝ ꯈꯔ ꯆꯪꯂꯨꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯊꯕꯛ ꯄꯤꯔꯒ ꯊꯕꯛ ꯑꯁꯤ ꯇꯧꯔꯣ ꯍꯥꯏꯕ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇ ꯇꯥꯒꯦ ꯐꯪꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯄꯨꯟꯁꯤꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯃꯆꯜꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯍꯧꯕꯗꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯩꯕ ꯂꯧꯕꯨꯛꯇ ꯆꯨ ꯄꯥꯝꯕꯤ ꯈꯔ ꯄꯨꯟꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯦ꯫ ꯂꯧꯕꯨꯛ ꯂꯣꯝꯗ ꯇꯞꯅ ꯀꯨꯝꯊꯔꯒ ꯆꯨ ꯍꯧꯐꯝ ꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯍꯔꯥꯎꯅ ꯁꯣꯟꯖꯩ꯫ ꯏꯁ, ꯐꯔꯦꯗ, ꯉꯁꯤꯒꯤꯗꯤ ꯆꯨ ꯃꯍꯤꯁꯦ ꯄꯨꯛ ꯊꯟꯅ ꯊꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯨ ꯄꯥꯝꯕꯤ ꯑꯃ ꯑꯅꯤ ꯍꯦꯛꯄ ꯍꯧꯔꯛꯏ꯫ ꯆꯨ ꯄꯥꯝꯕꯤ ꯑꯃ ꯑꯅꯤ ꯀꯟꯅ ꯐꯨꯛꯄ ꯍꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤꯌꯥꯏ ꯆꯜꯂꯞ ꯇꯧꯔꯕ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯄꯨꯟꯁꯤꯕꯕꯨ ꯂꯨꯁꯝꯗ ꯄꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯊꯣꯔꯛꯏ꯫ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ? ꯃꯤꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯜꯂꯒ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ? ꯅꯅꯝ ꯇꯛꯄ ꯃꯈꯩ ꯐꯨꯗꯒꯦ ꯈꯪꯒꯅꯤ꯫ ꯄꯨꯟꯁꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ꯫ ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯐꯨꯕꯤꯒꯅꯨ꯫ ꯅꯆꯥ ꯈꯪꯖꯗꯗꯨꯅ ꯇꯧꯖꯕꯅꯤ꯫ ꯆꯥꯅ ꯊꯛꯅꯅꯕ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇꯕꯅ ꯏꯆꯜ ꯑꯄꯤꯛꯄ ꯑꯗꯨꯁꯨ ꯃꯔꯩ ꯇꯧꯃꯟꯕꯗꯒꯤ ꯑꯩ ꯊꯕꯛ ꯁꯨꯔꯒ ꯁꯦꯟꯐꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯥꯜꯂꯒ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯖꯒꯦꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯃꯐꯝꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯜꯂꯛꯄꯗ ꯄꯥꯕꯨꯡꯒꯤ ꯆꯨ ꯄꯥꯝꯕꯤ ꯍꯧꯔꯤꯕꯁꯦ ꯈꯔ ꯎꯔꯨꯕꯗꯒꯤ ꯄꯥꯝꯕꯤ ꯑꯃ ꯑꯅꯤ ꯍꯦꯛꯂꯒ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯇꯧꯖꯈꯤꯕꯅꯤ꯫ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯄꯥꯕꯨꯡ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯐꯖꯅ ꯇꯥꯕꯤꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯑꯁꯨꯛ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯏꯕ ꯄꯣꯠ ꯍꯨꯔꯥꯜꯂꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯂꯥꯏꯃꯟ ꯑꯣꯏꯔꯗꯨꯅ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕ ꯄꯨꯟꯁꯤꯕꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯕ ꯃꯈꯩ ꯄꯪꯊꯥꯗ ꯊꯥꯖꯤꯟꯕꯤꯗꯨꯅ ꯐꯨꯕꯤꯔꯦ꯫ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯄꯣꯠ ꯆꯩꯒ ꯍꯨꯔꯥꯟꯕ ꯁꯥꯔꯗꯅ ꯈꯪꯒꯅꯤꯗꯅ ꯂꯝ ꯑꯁꯤꯒꯤ ꯖꯃꯤꯟꯗꯥꯔꯗ ꯇꯥꯛꯊꯣꯛꯇꯨꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯍꯟꯒꯦ ꯅꯪ꯫ ꯄꯨꯟꯁꯤꯕ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯆꯤꯟꯗ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯐꯨꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯔꯥꯜ ꯌꯥꯝꯅ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕ ꯃꯊꯃꯣꯏꯗ ꯇꯨꯃꯤꯟꯅ ꯈꯟꯖꯩ꯫ ꯂꯝ ꯑꯁꯤꯒꯤ ꯖꯃꯤꯟꯗꯥꯔꯒꯤ ꯃꯅꯥꯛ ꯌꯧꯕ ꯊꯣꯛꯂꯒꯗꯤ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯅꯤ꯫ ꯑꯩꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯏꯆꯜ ꯊꯣꯏꯕꯤꯗꯤ ꯀꯝꯗꯧꯅ ꯂꯩꯍꯧꯒꯅꯤ? ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩ ꯅꯥꯟꯊꯣꯛꯂꯒ ꯆꯦꯜꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯀꯣꯝꯊꯣꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯄꯨꯟꯁꯤꯕ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ
ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯥꯎ ꯂꯥꯎꯗꯨꯅ ꯄꯨꯟꯁꯤꯕꯕꯨ ꯆꯩꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯔꯒ ꯃꯈꯨꯠꯇ ꯀꯧꯇꯥ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯄ ꯇꯟꯖꯥ ꯑꯗꯨ ꯍꯦꯛ ꯆꯥꯅꯔꯨꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯈꯨꯗꯛ ꯑꯗꯨꯗ ꯍꯦꯛ ꯊꯦꯡꯖꯤꯟꯃꯤꯟꯅꯔꯦ꯫ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯇꯨꯁꯤꯟꯃꯤꯟꯅꯔꯦ꯫ ꯊꯣꯏꯕꯤꯅ ꯄꯦꯔꯒ ꯃꯕꯨꯡꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯗꯗꯥꯆꯧ, ꯀꯩꯅꯣ ꯅꯪꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏꯗꯨꯕꯣ? ꯍꯥ ꯗꯗꯥꯆꯧ? ꯗꯗꯥꯆꯧ, ꯅꯪ ꯐꯠꯇꯕ, ꯂꯝ ꯍꯦꯜꯂꯦ. ꯅꯪ ꯄꯥꯕꯨꯡꯗ ꯍꯥꯏꯗꯣꯛꯑꯒ ꯐꯨꯍꯟꯒꯦ ꯅꯪ." ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯄꯦꯔꯤ ꯄꯦꯔꯤ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯕꯨꯡꯒꯤ ꯑꯣꯏꯔꯤꯕ ꯃꯃꯥꯏ ꯃꯃꯤꯠ ꯁꯣꯛꯂꯤꯕ, ꯄꯥꯝꯕꯣꯝꯗ ꯇꯥꯔꯤꯕ ꯗꯥꯛꯐꯝꯁꯤꯡ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯤꯗꯤ ꯄꯥꯈꯠꯄꯒ ꯑꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯀꯞꯊꯣꯔꯛꯏ꯫ "ꯗꯗꯥꯆꯧ, ꯑꯩ ꯄꯥꯕꯨꯡꯗ ꯗꯗꯥꯆꯧ ꯐꯨꯑꯣꯅ ꯍꯥꯏꯔꯔꯣꯏ꯫ ꯗꯗꯥꯆꯧ, ꯀꯩꯒꯤꯅꯣ ꯃꯥꯏꯗ ꯏ ꯊꯣꯛꯏꯗꯣ? ꯅꯥꯕ꯭ꯔꯥ ꯗꯗꯥꯆꯧ?" ꯃꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯄꯤꯁꯨꯝ ꯃꯌꯥꯗ ꯊꯣꯛꯂꯤꯕ ꯏ ꯑꯗꯨ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯄꯨꯟꯁꯤꯕ ꯃꯆꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯤꯛꯂꯤꯕ ꯃꯆꯟꯕꯨꯁꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯅꯕ ꯀꯔꯤ ꯑꯃꯠꯇ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯀꯞꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯃꯆꯟꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ "ꯏꯆꯟ ꯊꯣꯏꯕꯤ, ꯗꯗꯥꯆꯧ ꯀꯩꯁꯨ ꯇꯧꯗꯦꯁꯦ, ꯀꯞꯀꯅꯨꯁꯦ꯫ ꯍꯌꯦꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒꯅꯦ, ꯗꯗꯥꯆꯧꯅ ꯆꯥꯅꯕ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯗꯣꯏꯅꯦ꯫ ꯉꯁꯤꯒꯤꯗꯤꯅꯦ, ꯏꯁꯤꯡ ꯈꯔ ꯊꯛꯑꯒ ꯄꯣꯊꯥꯔꯁꯤꯀꯣ? ꯃꯔꯩ ꯇꯧꯕ ꯌꯥꯗꯦꯀꯣ? ꯐꯠꯇꯕ ꯃꯤ ꯂꯥꯛꯑꯒ ꯅꯪ ꯐꯥꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ?" ꯊꯣꯏꯕꯤꯁꯨ ꯃꯕꯨꯡꯒꯤ ꯋꯥ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯃꯔꯩ ꯇꯧꯗꯕꯤꯗ ꯏꯁꯤꯡ ꯈꯔ ꯑꯗꯨ ꯊꯛꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯆꯟꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯋꯥꯈꯜ ꯈꯔ ꯌꯥꯡꯖꯩ꯫ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯂꯩꯕ ꯑꯁꯣꯡꯕ ꯃꯔꯛꯇꯒꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄꯒ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯟꯗꯟ ꯃꯌꯥꯝ ꯑꯃ ꯈꯪꯍꯧꯗꯅ ꯄꯥꯏꯊꯣꯔꯛꯂꯒ ꯃꯝꯂꯝꯕ ꯁꯪꯁꯥꯔ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯈꯪꯉꯥꯟ ꯍꯦꯛ ꯉꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯝꯂꯤ ꯃꯝꯂꯤꯕ ꯃꯔꯛ ꯑꯗꯨꯗ ꯇꯟꯗꯟ ꯀꯌꯥꯗꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤꯁꯨ ꯍꯔꯥꯎꯖꯗꯨꯅ ꯇꯟꯗꯟ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯁꯥꯟꯅꯖꯩ꯫ "ꯗꯗꯥꯆꯧ, ꯌꯦꯡꯉꯣ! ꯗꯗꯥꯆꯧ ꯌꯦꯡꯉꯣ! ꯃꯩ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯉꯥꯜꯂꯤ꯫ ꯑꯁꯤ ꯃꯩ ꯃꯆꯥ ꯃꯌꯥꯝꯁꯦ ꯐꯥꯖꯤꯟꯁꯤ ꯂꯥꯛꯑꯣ ꯗꯗꯥꯆꯧ." ꯃꯁꯤ ꯍꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯃꯆꯜꯅ ꯍꯔꯥꯎꯖꯕꯗꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ "ꯏꯆꯟ ꯊꯣꯏꯕꯤ, ꯌꯦꯡꯉꯨ, ꯃꯨꯟꯅ ꯌꯦꯡꯉꯨ꯫ ꯃꯩ ꯃꯆꯥ ꯃꯆꯥ ꯉꯥꯟꯗꯨꯅ ꯄꯥꯏꯔꯤꯕꯁꯤꯡꯁꯦ ꯖꯤꯕ ꯃꯆꯥ ꯃꯆꯥ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯇꯟꯗꯟ ꯀꯧꯕꯅꯤ." ꯊꯣꯏꯕꯤꯁꯨ ꯑꯈꯪ ꯑꯍꯩ ꯁꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯇꯟꯗꯟꯁꯦ ꯐꯖꯗ꯭ꯔꯥ ꯗꯗꯥꯆꯧ? ꯗꯗꯥꯆꯧ, ꯇꯟꯗꯟ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯩ ꯃꯝꯕꯗꯣ ꯉꯥꯜꯍꯟꯁꯤ ꯗꯗꯥꯆꯧ꯫ ꯇꯟꯗꯟꯁꯦ ꯐꯥꯖꯤꯟꯁꯤꯀꯣ ꯗꯗꯥꯆꯧ." ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯗꯥꯡ ꯑꯗꯨꯃꯗꯤ ꯇꯟꯗꯟ ꯃꯔꯛ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯒ ꯑꯍꯤꯡ ꯑꯗꯨꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯒ ꯂꯦꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯟꯁꯤꯕ ꯃꯆꯟꯅꯨꯄꯤꯕꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯨ, ꯃꯥꯅ ꯍꯜꯂꯛꯄꯗ ꯆꯥꯅꯅꯕ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯃꯆꯟꯕꯨ ꯊꯦꯝꯖꯤꯜꯂꯝꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯂꯝ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯅꯕ ꯊꯤꯕꯗ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯝꯗ ꯑꯣꯏꯅ ꯊꯤꯔꯨꯔꯒꯦ ꯈꯜꯂꯗꯨꯅ ꯈꯣꯡꯅ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯅ ꯈꯟꯕꯒ ꯇꯧꯕꯒ ꯂꯝ ꯑꯗꯨ ꯂꯥꯟꯃꯛꯇꯤ ꯇꯥꯁꯤꯜꯂꯝꯗ꯭ꯔꯦ꯫ ꯆꯥꯅ ꯊꯛꯅꯅꯕꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯂꯝ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯆꯤꯟꯗ ꯍꯔꯥꯎꯅ ꯁꯣꯟꯖꯩ꯫ "ꯏꯁ, ꯐꯔꯦꯗ ꯁꯤꯗꯤ, ꯏꯆꯟ ꯊꯣꯏꯕꯤꯒꯤ ꯆꯥꯅꯅꯕ ꯈꯔꯗꯤ ꯐꯪꯕ ꯉꯝꯂꯒꯅꯤ." ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯟꯁꯥꯡ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯂꯒ ꯄꯨꯟꯁꯤꯕꯅ ꯄꯣꯠꯐꯝ ꯃꯄꯨ ꯑꯗꯨꯗ ꯍꯪꯂꯛꯏ꯫ "ꯏꯕꯣꯛ, ꯅꯁꯨꯒꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯄꯤꯕꯤꯌꯨꯕ꯫ ꯑꯋꯥꯃꯟꯁꯨ ꯌꯥꯝꯅ ꯄꯤꯌꯨ ꯍꯥꯏꯖꯔꯣꯏ꯫ ꯏꯕꯣꯛꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯖꯒꯦ꯫ ꯁꯨꯞꯅꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯆꯥꯕ ꯌꯥꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯨꯕ ꯏꯕꯣꯛ." ꯄꯣꯠꯐꯝꯒꯤ ꯃꯄꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯨꯝꯂꯛꯏ꯫ "ꯐꯔꯦ ꯅꯨꯄꯥ ꯃꯆꯥ, ꯑꯩꯒꯤ ꯄꯣꯠꯐꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯐꯠꯇꯕ ꯍꯨꯟꯗꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯈꯣꯝꯗꯣꯛꯂꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯍꯨꯟꯇꯣꯛꯄꯒꯤ ꯊꯕꯛ ꯑꯁꯦ ꯅꯪ ꯇꯧꯔꯣ, ꯅꯪꯒꯤ ꯑꯋꯥꯃꯜ ꯑꯣꯏꯅ꯫
ꯅꯣꯡꯃꯒꯤ ꯆꯥꯅꯅꯕ ꯈꯔꯗꯤ ꯑꯩ ꯄꯤꯔꯒꯦ꯫ ꯄꯨꯟꯁꯤꯕ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯖꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯄꯣꯠꯐꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯥꯔꯤꯕ ꯐꯠꯇꯕ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯗꯨ ꯈꯨꯟꯇꯣꯛꯂꯒ ꯃꯐꯝ ꯆꯥꯅ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯝꯍꯩꯕꯕꯨ ꯀꯧꯁꯤꯜꯂꯒ ꯆꯦꯡ ꯈꯔꯒ ꯑꯂꯨ ꯈꯔꯒ ꯑꯋꯥꯃꯟ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯆꯜ ꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯄꯒꯤ ꯃꯝꯂꯤ ꯃꯝꯂꯤꯁꯨ ꯇꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯁꯣꯡꯂꯕ ꯅꯥꯄꯤ ꯃꯔꯛꯇ ꯃꯆꯟꯅꯨꯄꯤꯅ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯄꯥꯈꯠꯅ ꯍꯪꯉꯤ, "ꯊꯣꯏꯕꯤ, ꯀꯩꯗꯧꯔꯦ? ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯨ? ꯅꯊꯟꯇ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯀꯞꯄꯤꯁꯤ ꯀꯩꯒꯤꯅꯣꯕ?" ꯊꯣꯏꯕꯤꯁꯨ ꯃꯕꯨꯡꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯞꯄ ꯂꯦꯞꯂꯒ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯃꯄꯤ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯃꯕꯨꯡꯗ ꯄꯥꯎ ꯇꯝꯖꯔꯛꯏ꯫ "ꯗꯗꯥꯆꯧ, ꯉꯔꯥꯡ ꯏꯕꯥꯅꯤꯒ ꯄꯨꯟꯅ ꯁꯥꯟꯅꯔꯝꯕ ꯇꯟꯗꯟ ꯃꯆꯥ ꯃꯆꯥꯗꯣ ꯉꯁꯤ ꯂꯣꯏꯅ ꯁꯤꯔꯒ ꯂꯩꯔꯝꯃꯦ ꯗꯗꯥꯆꯧ." ꯃꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯑꯁꯤꯕ ꯇꯟꯗꯟ ꯃꯆꯥ ꯑꯃ ꯑꯅꯤ ꯄꯥꯏꯈꯠꯂꯒ ꯄꯨꯟꯁꯤꯕꯗ ꯎꯠꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯄꯥꯈꯠꯂꯝꯕ ꯑꯗꯨ ꯐꯥꯊꯔꯒ ꯈꯨꯝꯂꯛꯏ, "ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯀꯞꯄꯝꯃꯤꯁꯦ? ꯃꯣꯏꯗꯤꯅꯦ ꯄꯨꯟꯁꯤ ꯀꯔꯤꯁꯨ ꯁꯥꯡꯕ ꯖꯤꯕ ꯅꯠꯇꯦ꯫ ꯊꯣꯏꯕꯤ, ꯄꯤꯛꯂꯕ ꯃꯉꯥꯜ ꯃꯆꯥ ꯃꯆꯥ ꯈꯔ ꯉꯥꯜꯂꯝꯂꯒ ꯃꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯒ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯣꯏꯗꯤꯅꯦ ꯀꯅꯥꯅꯁꯨ ꯍꯥꯠꯇꯣꯛꯄꯤꯕ ꯅꯠꯇꯦ, ꯅꯨꯡꯉꯥꯏꯅ ꯁꯤꯈ꯭ꯔꯕꯅꯤ ꯊꯣꯏꯕꯤ꯫ ꯑꯗꯨꯅꯁꯦ ꯇꯟꯗꯟ ꯃꯆꯥ ꯈꯔꯁꯦ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯟꯕꯤꯔꯁꯤꯀꯣ." ꯊꯣꯏꯕꯤꯁꯨ ꯃꯕꯨꯡꯒꯤ ꯋꯥꯍꯩꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯒ ꯍꯔꯥꯎꯅ ꯇꯟꯗꯟ ꯃꯆꯥ ꯃꯆꯥ ꯈꯔ ꯑꯗꯨ ꯈꯨꯟꯖꯤꯜꯂꯒ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯆꯤꯟꯗꯁꯨ ꯇꯨꯃꯤꯟꯅ ꯁꯣꯟꯖꯩ, "ꯏꯇꯥ ꯃꯆꯥ ꯇꯟꯗꯟ ꯃꯌꯥꯝ, ꯅꯣꯏꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯆꯠꯂꯨꯀꯣ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯅꯈꯣꯏꯒꯨꯝꯅ ꯆꯠꯈꯤꯕ ꯑꯣꯏꯒꯦꯀꯣ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛ ꯁꯥꯟꯅꯃꯤꯟꯅꯁꯤꯀꯣ." ꯄꯨꯟꯁꯤꯕꯁꯨ ꯃꯆꯜꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯆꯟꯕꯨ ꯅꯨꯡꯁꯤꯅ ꯃꯅꯝꯗꯣ ꯄꯣꯔꯒ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯃꯇꯝ ꯈꯔꯗꯤ ꯄꯨꯟꯁꯤꯕꯅ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯔꯒ ꯐꯪꯂꯛꯂꯤꯕ ꯑꯆꯥ ꯑꯊꯛꯈꯔ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯏꯕꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯕꯅ ꯌꯦꯡꯂꯨꯕꯗꯁꯨ ꯃꯁꯥ ꯄꯨꯝꯕ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯒꯠꯂꯝꯃꯤ꯫ ꯄꯥꯈꯠꯄꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯀꯣꯟꯈꯠꯂꯒ ꯄꯝꯗꯨꯅ ꯃꯅꯥꯛ ꯅꯛꯄ ꯂꯥꯏꯌꯦꯡꯁꯪ ꯑꯃꯗ ꯄꯨꯈꯠꯂꯛꯂꯝꯃꯤ꯫ ꯑꯅꯥꯕꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯣꯏꯅꯁꯨ ꯁꯟꯇꯣꯛꯄꯒꯨꯝ ꯂꯥꯏꯍꯧ ꯀꯟꯅ ꯍꯧꯔꯒ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯔꯝꯕ ꯃꯤ ꯃꯌꯥꯝꯁꯨ ꯊꯟꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯌꯦꯡꯁꯪ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯃꯆꯟꯅꯨꯄꯤꯕꯨ ꯊꯨꯅ ꯃꯤ ꯂꯥꯏꯌꯦꯡꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯁꯤ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯅꯥꯏꯗꯕ, ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯗꯕꯅ ꯇꯧꯕꯅꯤ꯫ ꯆꯥꯅꯅꯕ ꯋꯥꯠꯍꯟꯒꯅꯨ, ꯃꯁꯥꯁꯨ ꯏꯄꯠ ꯄꯠꯂꯤ꯫ ꯑꯉꯥꯡ ꯑꯁꯦ ꯑꯆꯥ ꯑꯊꯛ ꯐꯖꯅ ꯄꯤꯖꯧ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯀꯣ." ꯄꯨꯟꯁꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯔꯣꯜ ꯄꯨꯝꯕ ꯃꯨꯟꯅ ꯇꯥꯁꯤꯜꯂꯒ ꯃꯆꯟꯕꯨ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯀꯠꯂꯒ ꯃꯅꯝꯗ ꯄꯣꯗꯨꯅ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯆꯟꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯛꯏ, "ꯑꯩꯅ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯄꯨꯔꯒ ꯃꯇꯝ ꯆꯥꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯁꯤꯔꯅꯦ ꯑꯩꯕꯣ? ꯅꯠꯇꯦ, ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯁꯤ ꯄꯨꯔꯕꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ꯫ ꯑꯗꯨꯅ ꯑꯩ ꯑꯌꯨꯛꯇ ꯈꯔ ꯈꯖꯤꯛ ꯉꯟꯅ ꯊꯣꯛꯈ꯭ꯔꯒꯦ, ꯑꯗꯨꯒ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯕ ꯄꯣꯠꯐꯝ ꯐꯝꯕꯤ ꯏꯕꯣꯛ ꯑꯗꯨꯅ ꯄꯤꯕꯤꯔꯛꯄ ꯆꯥꯅꯅꯕꯁꯤꯗꯤ ꯍꯌꯦꯡ ꯂꯣꯏꯅ ꯂꯣꯏꯔꯅꯤ꯫ ꯈꯔ ꯍꯥꯟꯅ ꯄꯤꯕꯤꯔꯣ, ꯑꯩ ꯊꯕꯛ ꯌꯥꯝꯅ ꯁꯨꯖꯒꯦ ꯍꯥꯏꯕꯅ ꯐꯔꯅꯤ." ꯃꯕꯨꯛꯅꯤꯡꯗ ꯋꯥꯈꯜ ꯃꯈꯜ ꯃꯈꯜ ꯈꯜꯂꯝꯂꯒ ꯄꯨꯟꯁꯤꯕꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯨꯟꯁꯤꯕ ꯃꯆꯜ ꯊꯣꯏꯕꯤꯕꯨ "ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ, ꯃꯍꯥꯛ ꯉꯟꯅ ꯑꯍꯥꯎꯕ ꯆꯥꯅꯅꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯀꯅꯤ" ꯍꯥꯏꯔꯝꯂꯒ ꯃꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯃꯍꯥꯛ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯁꯨꯕ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯆꯜꯒꯤꯗꯃꯛ ꯑꯆꯥ ꯑꯊꯛ ꯑꯍꯥꯎꯕ ꯈꯔ ꯂꯩꯕꯤꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯄꯣꯠꯌꯣꯝ ꯌꯣꯝꯅꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯕ ꯃꯈꯩ ꯆꯦꯟꯅꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫
Nupa naha amana mayam tananaba koilaw lawduna chele. Mayam thawai hingnanaba chenbiro. Isa isagi maruoiba poche yomba hobiro. Pikliba isu icha ahal oiraba singbu khut sambiduna makhoi su puduna chasi aikhoiga punna. Mayam yeknaba singna aikhoigi khulase mitaraktuna landaba horakle. Thawai hingnanaba aikhoi punna lana sina kansilak tringai matam asida mafam ase thuna thadoknaba sem sarase. Nupa aduna wahai khara se hairaga mafam aduda leiriba miyam aduda oiriba phibam adu takladuna law lawduna atopa mafamda hathu chenkhirami. Mafam aduna ningaidana sanajaramba angang kaya potpham phamliba miyam ahal oiriba khara aduga maithongda momon minok tamlamba pumba akiba nungaitabagi saklonna khudak adumaktada sinkhirami. Magi maru oiba poche yomba hongnaraklami. Pikliba macha singbuna mama oibina marengbanda thangkatuna machabu chetna manamda posinjarami. Harauba nungaibagi mikuptana thalamba mafam adu awa ana amadi maikai marida awaba taraba kayagi bakholna ninba haurakle. Punsiba lepkiba mafam aduda adumaktumina leptuna wakhalamada tauduna leirami. Mamaga kainaramdai mikup aduda mana hanjin khonjal thokna mitludagi pirang sinthaduna haikhiba wahai. Punsiba imagi bungo chalo nachal si puro chen khro chaloi bungo. Wakhalamada mangduna leriba punsiba mabu thabak pipiriba ahal nupi aduna masa nomduna kaurae. Isu nupa nangbu leptuna leiraganune mayamna thawai hingnaneba chenaribase nangbu udrabaro ngaihaki matungdadi yeknaba singna soidana mafam ase eusilaklagani law iboka chakrasi lawone nangbo. Ahal aduna punsibabu makhut paiduna chasi haibagi matagum tawraklami. Punsiba wakhal taraklami. Mafam aduda oiriba phibam adumak mamita mahakna hana ukhraba mawong aduga ikhet-khetnadaba mawong adu yum kaya maina tumna chakpagi maikhu khurakliba adu machinda solai. Thoibi ichan thoibi asamna sonduna lan kalliba maikai adomda chinsilagi khanduna chenge tawbada ahal nupi aduna punsibagi khudangda yaladuna ahoba khonjelda lawrai. Karino nupa macha nangna tawriba sibo maikai onare adomda chinsilabadi nang thawai soidana mangba tare do. Punsiba ahal nupi adu tananaba khumlai. Abo aigi piklibi ichanama yumda lehawe matomtane mabu karamna hudoklamlaga ai lan chengani. Punsiba mabukning nungsiman khiduna mamitagi mapi taba makai khonjel nikli makha tarai. Ichan thoibidi abo masa sungam hode aina chana balai roi haiduna anaba ichandu hundu amaga thabak suba lakjabane. Abo aina ngasigi numitsida magi manakta handrabadi ichandi kamdongna matomta lehogani abo. Wafam kharase hairaga punsiba higik launa kapthorakle. Lan haiba asina mama mapabusu sena khaina hanbire. Machalbusu magi mathadagi setuna pubi khrabadi khanbada mahak amuka hena mipaizare. Leptuna punsibana hairiba wafam adu taraba matungda ahal nupi aduna nungaitana khumlai. Isu nupa kaisu tawroise adumna kaptuna leiba yaba matam nate kapkanu abo hoi leirisidi lanse yamna kansilakle. Mafam asidagi nang kamdongna chakhigani yeknabana nangbu soidana hatpikhigani. Aduna ne ngasigi ahing asimadi aboka mafam amada leirasido hayeng hek nonganbaga aboka chasi isu nupido lobirusi aboka ne punna leisi. Masi hairaga punsibabu themjinbirai. Khudaga do maktada yeknaba khulai paiba kayana mafam adu tamna akibagi saktam amada araiba man changkhai mai thadorakpa haurakle. Mara laijadraba kayabusu tamthina phuba haurakle. Ahal nupi aduna punsibagi khudangda chetna paiduna punsibabu chingduna thawai hingnanaba chenba haukre. Punsiba machalgi maikaida yengduna machinda thoibi asamna machinda sonduna maina chakpa haurakliba yum mayam aduda yengludana maikai amaromda chenkhirami. Numidang tasilakpagi mamliba matam aduwaida thoibi mapanda thoklaktuna mahakna dandan macha khara aduga sanafam adomda phamduna mapung lakpa ngaijari. Ayukta mapungna hathu tawduna maida kabak sahalaga chuja khara pibirami. Nungdang matam yuksalakpa adudadi chak lambana yaraktraduna imungda amuk chansilaklaga kari nukoi thiri. Chaba yaba kari mata laitrabada taxi macha aduda yauriba ising kharado kanduna thakchille. Mapanda amuk thoraklaga mana hana phamlamba mafam aduda amuk phamlaga mabung lakpa amuk
ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯏꯕꯤ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯗꯗꯥꯆꯧ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯂꯥꯛꯑꯣ ꯗꯗꯥꯆꯧ, ꯑꯩ ꯃꯇꯣꯝꯇ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯃꯃꯥ, ꯄꯥꯕꯨꯡ, ꯅꯣꯏꯗꯤ ꯁꯤꯒꯤ ꯃꯅꯥꯛꯇꯁꯨ ꯑꯃꯠꯇ ꯂꯥꯛꯄꯤꯗꯦ꯫ ꯗꯗꯥꯆꯧ, ꯂꯥꯛꯑꯣ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦꯕ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯄꯨꯟꯁꯤꯕ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯌꯥꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯇꯥꯗꯕ ꯃꯈꯩ ꯃꯕꯨꯡꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯗꯨꯃꯛ ꯊꯣꯏꯕꯤꯅ ꯃꯕꯨꯡ ꯄꯨꯟꯁꯤꯕꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯅꯅꯕ ꯀꯔꯤ ꯑꯃꯠꯇꯁꯨ ꯂꯩꯇ ꯊꯣꯏꯕꯤ ꯆꯥꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯂꯩꯃꯥꯏꯗ ꯇꯥꯕ ꯆꯤꯡꯂꯩꯄꯥꯛ ꯃꯇꯨꯝ ꯑꯃ ꯈꯨꯟꯗꯨꯅ ꯆꯥꯕꯕꯨ ꯌꯥꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯈꯣꯝ ꯑꯃ ꯃꯌꯥꯗ ꯍꯨꯛꯆꯤꯜꯂꯤ꯫ ꯑꯁ, ꯍꯥꯎꯇꯦ ꯁꯤꯗꯤ, ꯌꯥꯝ ꯍꯥꯎꯇꯦ ꯁꯤꯗꯤ꯫ ꯗꯗꯥꯆꯧꯅ ꯄꯤꯖꯕ ꯆꯨꯖꯥꯛꯇꯤ ꯌꯥꯝ ꯍꯥꯎꯕꯅꯤ꯫ ꯍꯞꯇꯥ ꯑꯃ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤꯕ ꯃꯍꯥꯛꯅ ꯂꯩꯔꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯥꯟ ꯈꯔ ꯅꯦꯝꯊꯕꯗꯒꯤ ꯃꯆꯜꯒꯤ ꯃꯅꯥꯛꯇ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯄꯨꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯊꯣꯏꯕꯤꯅ ꯁꯥꯟꯅꯔꯝꯕꯒꯤ ꯅꯨꯡ ꯈꯔ, ꯆꯩ ꯈꯔ ꯏꯆꯥꯏ ꯆꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯍꯥꯟꯅ ꯎꯏ꯫ ꯃꯆꯟꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤ, ꯏꯆꯟ ꯊꯣꯏꯕꯤ, ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯊꯣꯏꯕꯤ! ꯏꯃꯨꯡꯒꯤ ꯂꯝꯌꯥꯏ ꯑꯗꯨꯗ ꯊꯣꯏꯕꯤ ꯐꯤ ꯑꯃꯒꯤ ꯃꯊꯛꯇ ꯆꯤꯡꯂꯩꯕꯥꯛ ꯈꯔ ꯃꯈꯨꯠꯅ ꯄꯥꯏꯔꯗꯨꯅ ꯃꯕꯨꯡꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯤꯠ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯁꯥ ꯏꯁꯣꯟ ꯁꯣꯟꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ, ꯗꯗꯥꯆꯧ, ꯅꯪ ꯂꯥꯛꯑꯕꯣ ꯗꯗꯥꯆꯧ? ꯄꯨꯟꯁꯤꯕ ꯃꯆꯜꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯤ, ꯏꯆꯟ ꯊꯣꯏꯕꯤ, ꯅꯪ ꯗꯗꯥꯆꯧꯗ ꯁꯥꯎꯒꯅꯨꯀꯣ꯫ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯅꯪ ꯁꯥꯎꯒꯅꯨꯀꯣ꯫ ꯗꯗꯥꯆꯧꯅ ꯊꯕꯛ ꯁꯨꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯐꯠꯇꯕ ꯃꯤ ꯈꯔꯅ ꯂꯥꯟ ꯇꯧꯁꯤꯜꯂꯛꯇꯅꯅꯦ ꯂꯝꯕꯤ ꯄꯨꯝꯕ ꯊꯤꯡꯖꯤꯟꯈꯤꯗꯨꯅ ꯗꯗꯥꯆꯧ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗꯕꯅꯤ꯫ ꯊꯣꯏꯕꯤ ꯃꯆꯤꯟ ꯃꯆꯥ ꯑꯗꯨꯗ ꯏꯁꯤꯡ ꯃꯔꯤꯛ ꯑꯃꯠꯇ ꯇꯥꯔꯛꯇꯕꯒꯤ ꯈꯔ ꯀꯪꯂꯗꯨꯅ ꯃꯕꯨꯡꯗ ꯉꯝꯗ ꯌꯦꯡꯖꯔꯒ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯤꯡꯂꯩꯕꯥꯛ ꯃꯇꯨꯝ ꯑꯗꯨ ꯊꯥꯡꯀꯠꯂꯒ ꯃꯕꯨꯡꯗ ꯎꯠꯂꯛꯏ꯫ ꯗꯗꯥꯆꯧ, ꯁꯤꯁꯦ ꯌꯥꯝ ꯍꯥꯎꯖꯥꯠꯅꯤ꯫ ꯑꯩꯅ ꯗꯗꯥꯆꯧ ꯍꯜꯂꯛꯑꯒ ꯄꯤꯖꯅꯕꯅꯦ ꯍꯥꯏꯗꯅ ꯈꯥꯛꯏꯅꯦ ꯗꯗꯥꯆꯧ꯫ ꯄꯨꯟꯁꯤꯕ ꯃꯆꯜꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ꯫ ꯃꯄꯤ ꯆꯗꯨꯝ ꯁꯤꯟꯊꯗꯨꯅ ꯃꯆꯜ ꯊꯣꯏꯕꯤꯒꯤ ꯊꯥꯡꯀꯠꯂꯤꯕ ꯄꯤꯛꯂꯕ ꯃꯈꯨꯠ ꯃꯆꯥ ꯑꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯀꯞꯊꯣꯔꯛꯂꯦ꯫ ꯊꯣꯏꯕꯤ, ꯗꯗꯥꯆꯧ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯗꯗꯥꯆꯧ, ꯅꯪ ꯍꯨꯟꯗꯣꯛꯑꯒ ꯊꯅꯝꯕꯁꯦ ꯑꯩ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯗꯗꯥꯆꯧꯅ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯑꯦ꯫ ꯁꯤ ꯆꯥꯔꯁꯤ ꯂꯥꯛꯑꯣ, ꯍꯧꯒꯠꯂꯣ꯫ ꯊꯣꯏꯕꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯄꯤꯛꯅ ꯈꯨꯝꯂꯛꯏ꯫ ꯗꯗꯥꯆꯧ, ꯇꯨ ꯌꯦꯡꯉꯣ, ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯎꯅꯦ ꯇꯨ꯫ ꯄꯥꯕꯨꯡꯒ ꯃꯃꯥꯒ ꯂꯦꯞꯄꯤꯁꯦ ꯌꯦꯡꯉꯣ ꯇꯨ꯫ ꯄꯥꯕꯨꯡꯅ ꯑꯩ ꯂꯥꯛꯑꯣꯅ ꯀꯧꯔꯦ ꯇꯨ꯫ ꯄꯥꯕꯨꯡꯒ ꯃꯃꯥꯒ ꯂꯥꯛꯑꯦ ꯇꯨ ꯗꯗꯥꯆꯧ꯫ ꯄꯨꯟꯁꯤꯕ ꯃꯆꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯗꯨꯅ ꯃꯄꯥꯟꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯄꯥꯈꯠꯅ ꯃꯆꯟꯕꯨ ꯀꯣꯟꯈꯠꯂꯒ ꯃꯇꯝꯄꯥꯛꯇ ꯍꯤꯞꯍꯜꯂꯤ꯫ ꯊꯣꯏꯕꯤ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯛꯏ꯫ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯗꯁꯨ ꯆꯤꯡꯂꯩꯕꯥꯛ ꯈꯔꯗꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯖꯔꯒ ꯃꯕꯨꯡꯗ ꯄꯤꯔꯛꯄꯒꯤ ꯃꯑꯣꯡꯗ, ꯗꯗꯥꯆꯧ, ꯁꯤ ꯆꯥꯎꯋꯣ ꯗꯗꯥꯆꯧ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯑꯉꯥꯎꯕ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯂꯥꯟ ꯍꯥꯏꯕꯁꯤꯅ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥꯕꯨꯁꯨ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤꯕꯇ ꯅꯠꯇꯅ ꯅꯨꯡꯁꯤꯔꯕꯤ ꯑꯉꯥꯡ ꯑꯣꯏꯖꯔꯤꯕꯤ ꯃꯆꯜꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯃꯥꯒꯤꯅꯦ ꯍꯥꯏꯗꯨꯅ ꯈꯥꯛꯂꯝꯕ ꯆꯤꯡꯂꯩꯕꯥꯛ ꯑꯗꯨ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯃꯌꯥꯗ ꯍꯨꯛꯆꯤꯜꯂꯒ ꯆꯥꯁꯤꯜꯂꯤ꯫ ꯃꯆꯜ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕు ꯀꯣꯜꯂꯗꯨꯅ ꯉꯥꯏꯍꯥꯛ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯇꯩꯊꯣꯛꯂꯨꯕ ꯇꯧꯗꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯆꯜꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯂꯩꯅꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯊꯣꯏꯕꯤꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯟꯅꯖꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯇꯤꯟꯈ꯭ꯔꯁꯅꯨ ꯈꯟꯗꯨꯅ ꯂꯩꯕꯥꯛ ꯈꯔ ꯈꯣꯠꯇꯣꯛꯄ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯆꯜ ꯊꯣꯏꯕꯤꯒ ꯍꯔꯥꯎꯅ ꯁꯥꯟꯅꯖꯔꯝꯕ ꯇꯟꯗꯟ ꯃꯌꯥꯝ ꯑꯗꯨꯅ ꯄꯥꯏꯊꯣꯔꯛꯇꯨꯅ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯦ꯫ ꯑꯃꯝꯕ ꯍꯥꯏꯕꯗꯨ ꯎꯈꯤꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯃꯆꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯁꯣꯟꯖꯩ꯫ ꯏꯆꯟ ꯊꯣꯏꯕꯤ, ꯅꯪꯗꯤ ꯇꯟꯗꯟꯒꯤ ꯃꯄꯣꯛꯄꯨ ꯄꯥꯝꯖꯩ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯖꯒꯦ ꯍꯥꯏꯔꯝꯕꯗꯣ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯇꯟꯗꯟ ꯑꯣꯟꯗꯨꯅ ꯅꯪꯒꯤ ꯗꯗꯥꯆꯧꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪꯁꯨ ꯆꯠꯂꯕꯣꯏꯔꯦꯀꯣ꯫ ꯃꯊꯧ ꯃꯉꯝ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯅꯥꯀꯜ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯕꯒꯤ ꯃꯃꯤꯠꯇ ꯃꯁꯤꯟ ꯃꯔꯥꯡ ꯑꯣꯏꯅ ꯊꯣꯏꯕꯤꯅ ꯇꯟꯗꯟ ꯃꯌꯥꯝ ꯃꯔꯛꯇ
ꯍꯔꯥꯎꯖꯅ ꯃꯌꯥ ꯏꯀꯤꯈꯤꯒꯠꯇꯨꯅ ꯁꯥꯟꯅꯕꯒꯤ ꯃꯤꯇꯝ ꯑꯃ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯂꯦ꯫ ꯄꯨꯟꯁꯤꯕ ꯁꯨꯛꯊꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟ ꯃꯤꯆꯥꯛ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯈꯠꯂꯒ ꯃꯇꯣꯝꯇ ꯁꯣꯟꯖꯍꯧꯏ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯊꯣꯏꯕꯤ, ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫